Lengsin Birakshi Mayam, Mangang Pakhangna Taram Nokcheri, Nasi Breaking Bad ki anauba episode amamu puduna laksare, Tami Nasi episode I. Ahan Basinda, Jesse Amadi Walter, Makoi card of Hamduna Lerami, Makoi Maitonda, Akiba Gishapam Amadi Mamitarami. Mamit Mamang the Ukiba, Tamtira Batudo, Aduki Matunda, Tukoga Mukana Karbato Wakal, Makoi the Power Marot. Sono Subamiga Pulabanina Makosu, Mamit Manachap Yungana Pamlamni. Walter na magi makokta magi imung manungna amadi magi machagi larik tamba amadi machasing na wata padana hinghaunaba lupa kaya leiragadi yagadage macha ani gi college tamba yum leinaba paisa amadi tha gi imungi changdraba yadraba paisa sing adugi masing paduna lerami chahi tara magi macha amadi magi nupina kemta wadana larik lasu tamba amadi ana ayek yarakpa matamda makhoida sel thungi awaba leitanaba mahakna paisa parami Mahakna paisa paba aduda matam gi hengalakliba pot chai tangbagi mamal asisu mahakna kholba matungda mahakna hairi pulapna lupa crore humpu leibadi mahaki nupi amadi mahaki machasingna nungaya fana sel gi awaba leitana hingba yaragani haina hairakhi Walter na Jesse da hai Jesse ibani na hujuk taliba chang asida adum paisa talabadi ibani tukogo unabase tarama thurak tang unaraba matungda ai paisa tanbagi matam loiragani ibani waraba suwana tarama thurak tangdi Tuko da drug che yon kisiko hairami mathang dimi yamna tinba mafam da tuko unarasi ngasi ya siguma thodok se thoktunaba jasina magi car thoduna mafam adudagi thorai adubu makhoigi mamangda tuko gi car du yamna kan thojilakhi tuko gi car manungdagi ngasai phuthakhiba nupado leba makhada thadarai aduga tuko na heisinba korai aduga hairai nupa se kenom tawkhre nang amta yenglula tuko na makha tarai masi nupa se yamna nupa thokte kin ama ni thinbada asmaina tingduna le thokre Walter amadi Jesse makhogi cardagi hatwa thu thorai aduga lemaida tajuna leiba nupa du yenghami nupa do khap chingduna lerami Walter na nupa se hospital da pudaba yararoi nakhoi karino ma to phone to haina hairami tukona sound hairai haisinbak nang yamna singbadaine nang thokpa ma tawraga mabu kallo Walter na CPR torami CPR habdi kariguma mi ama sor hon khidaba matamda mathabakta khut thamduna mathabakta nomba adubni Walter na CPR tawbu matamda karimta kanaramdre tukona machinda sor kamsalu aduga yengu hairami tukona Jesse da hai Jesse nang changduna asiba nupa asida machinda sor kamsalu aduga maha amu sor halakpare yengu hairami Jesse na masa thak niktuna tukona haiba matung ina tukogi thabak to tawge haduna changlakhi adubu Walter na Jesse bu khamkhi Walter na siba nupa adugi mayadagi kongon prik kaduna leribadu uhali nupa asi tukona phubudagi siba oramdre nupa asi drug sizinaba amadi tukona mahaku phudatkiba aduga ani se pasanabadi siba oramle sono chube honabi tukona siba nupa aduda khongna hanjan kausilami matawasi ubuda Walter amadi Jesse kijabana masa thak niktuna leplami tukoga lakminaba nupa aduda tukona hai asiba chang se kaidanu mulang thokko nupa aduna hairei madumakti phajamande ma akhoiga lakminabani adugi sumathakta mahakse Christianni mabu langthokpa habase dharmana yadaba thabakni dharmagi matung inna mahakku mafam chaba amada phumsi tukon tapna hairei nangsu aina haiba wasida aigi thakta mare yetlibara wahai ase tabada nupa adusu kijaduna asi bhakchang ado kar mayam leriba adugi makhada asi bhakchang adubi insenki anoiba nupa adugi maming ganjo kawi tanja asida Walter amadi Jesse tuminna makhoi kar manakta lakhi adubu tukon hairei nakhoi athuba thabak lehobra Walter na hai mafam asida ibani gi thabak loire maram aduna ibani chatlage haduna tawbani tukona makhoi ani gi manakta changsin hairei chume nakhoi ani gi thabak loire masi hairaga Jesse gi mangak sampai duna Jesse bu leba makhada inthui Walter kaisu tawba ngamlamde tuminna Jesse amadi makhoi ani makhoi gi kar du thoduna mafam adi thadoktuna chakhi mathangi sinda Skyler mayumda kiyaduna lerami Walter lakku makhol tabada ai maningda leire haduna larami Walter wakhal amada mangduna leptuna lerami Skyler na kaidorogi nangbo aina kobuga amta tade haina hanglami nang nasadi kaisu tawde ko ado nangi tupise yamna phajai he harami Skyler na nangi chanaba ama ai semakke nahak ngakta hairamu haramraga mahak kitchen da changki Skyler na kitchen da Walter gi chanaba semduna lerami tanja asida Walter laklaga Skyler bu namduna sex tona bhonarami Skyler su sauraduna tawrakano haiduna lorami amadi Walter bu intholami Walter wa kemta nganglamdana mapanda thokre mathangi sinda Walter makhoigi pool manakta phamduna lerami Skyler laklaga sound hairei aisu khangi nang hojik oriba film asida nahak sauningi haiba nahaki naraibak se thi haiduna nahak nasana tumda sauribudo aisu khangi adubu kariti tawni nahanga phana sauninge phana yamna pende haiduna taina pham leitaduna engona taina budo madudi tawgunu nahaki tawriba mo matawse ahak pamde haiduna hairami
ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯥꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯗꯨꯅ ꯖꯦꯁꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯠ ꯑꯗꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯄ꯭ꯂꯦꯠ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯂꯧꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯃꯨꯛ ꯂꯥꯛꯇꯨꯅ ꯖꯦꯁꯤꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯕꯦꯒ ꯑꯃ ꯊꯝꯂꯛꯈꯤ꯫ ꯖꯦꯁꯤꯅ ꯕꯦꯒꯇꯣ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯕꯦꯒꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯩ ꯑꯗꯨ ꯎꯕꯗ ꯖꯦꯁꯤꯅ ꯕꯦꯒ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯒꯤ ꯃꯌꯨꯝꯗ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯍꯥꯏ ꯇꯨꯀꯣ ꯑꯃꯗꯤ ꯃꯥꯒꯤ ꯒꯦꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯀꯔꯤ ꯄ꯭ꯔꯃꯥꯟ ꯂꯩꯗꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯣ? ꯖꯦꯁꯤꯅ ꯈꯨꯝꯂꯛꯏ ꯅꯪ ꯌꯥꯝꯅ ꯄ꯭ꯔꯃꯥꯟ ꯄꯥꯝꯕ꯭ꯔꯥ ꯑꯩ ꯍꯥꯏꯒꯦ ꯌꯦꯡꯉꯨ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯄꯨꯡ 3 ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯐꯣꯟꯗꯣ ꯍꯦꯛ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯀꯩꯝꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯤꯖꯗꯅ ꯑꯃꯨꯛ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 3 ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯌꯨꯝ ꯃꯃꯥꯡ ꯑꯁꯤꯗ ꯀꯥꯔ ꯑꯃꯨꯕ ꯑꯃ ꯃꯩ ꯃꯨꯊꯠꯂꯒ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯁꯪꯕꯒꯤ ꯃꯑꯣꯡꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏ ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯃꯈꯣꯏꯅ ꯏꯕꯥꯅꯤꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯃꯤ ꯀꯅꯥꯝꯇ ꯎꯗꯕ ꯑꯆꯤꯛꯄ ꯃꯐꯝ ꯀꯥꯔ ꯌꯣꯟꯐꯝ ꯑꯗꯨꯗ ꯏꯕꯥꯅꯤꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯂꯝꯕ ꯌꯥꯏꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯏꯕꯥꯅꯤ ꯁꯤꯗ꯭ꯔꯤꯕꯁꯤꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯟꯃꯟꯈ꯭ꯔꯦ꯫ ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪꯒꯤ ꯀꯔꯝꯕ ꯋꯥꯈꯜꯗꯅꯣ ꯇꯨꯀꯣꯁꯦ ꯃꯤ ꯑꯐꯕ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯅ ꯈꯜꯂꯤꯕꯁꯦ? ꯇꯨꯀꯣꯁꯦ ꯁꯣꯅꯣ ꯆꯨꯕ ꯃꯤꯅꯤꯅꯦ ꯁꯣꯅꯣ ꯆꯨꯕ꯫ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯒꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯀꯤꯟꯅ ꯊꯤꯟꯗꯠꯇꯨꯅ ꯍꯥꯠꯄ ꯉꯝꯕ ꯃꯤꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯁꯣꯅꯣ ꯆꯨꯕ ꯃꯤ ꯑꯗꯨꯅ ꯏꯕꯥꯅꯤꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯃꯐꯝ ꯃꯇꯝ ꯑꯃꯃꯨꯛ ꯌꯦꯡꯈꯤꯒꯗ꯭ꯔꯣ? ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯔꯣꯏ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯇꯣꯛ ꯍꯥꯠꯀꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅꯤꯅ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯥꯅꯤꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯑꯩꯈꯣꯏꯕꯥꯅꯤꯗ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧꯗꯣ ꯅꯍꯥꯛꯁꯨ ꯎꯔꯦꯗꯅ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ ꯏꯕꯥꯅꯤꯕꯨ ꯀꯤꯍꯜꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯍꯥꯛꯁꯨ ꯎꯔꯦꯗꯅ꯫ ꯖꯦꯁꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯇꯨꯀꯣꯅ ꯃꯤ ꯍꯥꯠꯄ ꯃꯇꯝꯗ ꯎꯍꯧꯕ ꯋꯤꯠꯅꯦꯁꯁꯦ ꯏꯕꯥꯅꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯃꯦꯠ ꯑꯐꯕ ꯁꯨꯡꯉꯤ ꯏꯕꯥꯅꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩ ꯍꯥꯏꯗꯨꯅ ꯇꯨꯀꯣꯅ ꯏꯕꯥꯅꯤꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯟꯕ꯭ꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯇꯨꯀꯣꯅ ꯏꯕꯥꯅꯤꯁꯦ ꯊꯥꯖꯔꯤ ꯏꯕꯥꯅꯤꯅ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯂꯣꯏ ꯈꯟꯕꯒꯤ ꯏꯕꯥꯅꯤꯕꯨ ꯍꯥꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯇꯨꯀꯣꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯕꯥꯅꯤꯅ ꯍꯥꯏꯗꯣꯛꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯕꯥꯅꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯒꯅꯤ ꯅꯍꯥꯛ ꯃꯁꯤ ꯈꯪꯂꯕ꯭ꯔꯥ? ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯅ ꯃꯥꯅ ꯂꯩꯔꯛꯄ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯖꯦꯁꯤꯅ ꯍꯥꯏ ꯏꯕꯥꯅꯤ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯇꯨꯀꯣ ꯁꯤꯕ꯫ ꯋꯥꯜꯇꯔ ꯋꯥ ꯉꯥꯡꯐꯝ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯁꯥꯎꯅ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯍꯥꯛꯅ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯀꯔꯝꯅ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯀꯤ ꯄ꯭ꯂꯥꯟꯗꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯝꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯅꯦ꯫ ꯖꯦꯁꯤꯅ ꯍꯥꯏ ꯃꯊꯪꯗ ꯏꯕꯥꯅꯤ ꯄꯣꯠ ꯄꯤꯕ ꯆꯠꯂꯁꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯥꯅꯤꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯄꯣꯠ ꯄꯨꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯃꯀꯣꯛ ꯅꯟꯊꯗꯨꯅ ꯍꯦꯛ ꯃꯅꯝ ꯅꯝꯗꯨꯅ ꯄꯣꯠꯇꯨꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯇꯦꯁ ꯇꯧꯏꯗꯅ꯫ ꯃꯍꯥꯛꯅ ꯄꯤꯌꯨ ꯍꯥꯏꯕ ꯗ꯭ꯔꯒ ꯀꯦꯖꯤ ꯃꯁꯤꯡꯗꯣ ꯑꯗꯨ ꯁꯨꯅ ꯄꯨꯗꯨꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯗ꯭ꯔꯒꯇꯣ ꯃꯍꯥꯛꯅ ꯇꯦꯁ ꯇꯧꯕꯒꯤ ꯃꯃꯥꯏ ꯅꯣꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛꯇꯨꯗ ꯗꯥꯡ 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 ꯁꯨꯃꯥꯏꯅ ꯀꯥꯞꯂꯒ ꯍꯥꯠꯂꯁꯤ꯫ ꯋꯥꯜꯇꯔꯅ ꯈꯨꯝꯂꯛꯏ ꯅꯍꯥꯛꯅ ꯍꯥꯏꯁꯦ ꯇꯨꯀꯣꯗ 3ꯂꯛ ꯀꯥꯞꯁꯦ ꯍꯥꯏꯔꯥ? ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯇꯨꯀꯣꯗ 3ꯂꯛ ꯀꯥꯞꯄꯁꯤ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ 3ꯂ 2ꯔ ꯑꯃ ꯁꯣꯏꯗꯅ ꯀꯥꯞꯄꯁꯤꯅꯦ ꯍꯥꯏꯔꯛꯏ꯫ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ 2ꯔ 3ꯂ ꯖꯦꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯀꯌꯥꯅꯣ? ꯖꯦꯁꯤꯅ ꯍꯥꯏ 2 ꯍꯥꯏꯔꯛꯏ꯫ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯔꯦ 2ꯔꯛ ꯑꯃ ꯃꯀꯣꯛꯇ ꯀꯥꯞꯄꯁꯤ 2ꯔꯛ ꯑꯃ ꯃꯊꯕꯥꯛꯇ ꯀꯥꯞꯄꯁꯤ ꯑꯗꯨꯒ ꯃꯥ ꯍꯥꯠꯇꯣꯛꯑꯁꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯑꯅꯣꯏꯕ ꯒꯥꯟꯖꯣ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯏꯕꯥꯅꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯀꯅꯤ ꯃꯗꯨꯅ ꯀꯝꯗꯧꯕ? ꯃꯁꯤꯒꯤ ꯃꯈꯥꯗ ꯖꯦꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯗꯥꯡ ꯗꯥꯡ ꯀꯥꯞꯊꯠꯂꯁꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯃꯁꯥ ꯆꯥꯎꯕꯅꯤꯅ 3ꯂꯛ ꯀꯥꯞꯇꯕ ꯌꯥꯔꯣꯏ 3ꯂꯛꯅ ꯌꯥꯒꯗ꯭ꯔꯥ? 3 ꯃꯔꯨ 3 ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ? ꯖꯦꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯦ ꯌꯥꯝꯅ ꯀꯨꯞꯊꯅ ꯈꯜꯂꯨꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯇꯨꯀꯣ ꯍꯥꯠꯁꯤ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯀꯤꯃꯟꯕꯗꯒꯤ ꯍꯥꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨ ꯋꯥꯜꯇꯔꯅ ꯑꯁꯨꯝꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯆꯥ ꯈꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯖꯦꯁꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯂꯝꯗꯦ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯇꯨꯀꯣ ꯑꯃꯗꯤ ꯒꯥꯟꯖꯣꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯣ ꯃꯔꯨꯗꯤ ꯌꯥꯝ ꯌꯥꯎꯔꯝꯃꯔꯣꯏ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯨꯀꯣꯁꯦ ꯏꯕꯥꯅꯤꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏ 2 ꯈꯛꯇꯪ ꯆꯠꯇꯦ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤ 2 ꯅꯠꯇ꯭ꯔꯒ 3ꯗꯤ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯂꯩ꯫ ꯇꯨꯀꯣꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯀꯝꯗꯧꯒꯗꯧꯔꯤꯕ? ꯃꯉꯣꯟꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯀꯗꯧꯔꯤꯕ? ꯃꯥꯒꯤꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯌా ꯈꯥꯛꯀꯗꯧꯔꯤꯕꯅꯣ ꯖꯦꯁꯤ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯁꯤꯅ ꯃꯥꯒꯤ ꯅꯣꯡꯃꯩꯗꯣ ꯂꯧꯊꯣꯛꯇꯨꯅ ꯅꯣꯡꯃꯩ ꯃꯅꯨꯡꯗ ꯃꯔꯨ ꯀꯌꯥ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯅꯤꯅ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯁꯤ ꯎꯕꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯩ ꯐꯥꯎꯕ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯦ ꯅꯣꯡꯃꯩ ꯃꯅꯨꯡꯗ ꯃꯔꯨ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯕ ꯅꯪꯅ ꯀꯔꯝꯅ ꯃꯤ ꯍꯥꯠꯁꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯁꯦ? ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯃꯤ ꯍꯥꯠꯄ ꯍꯥꯏꯕ ꯊꯕꯛꯁꯦ ꯇꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯃꯤ ꯑꯃ ꯍꯥꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯖꯦꯁꯤꯅ ꯍꯥꯏ ꯅꯪ ꯍꯥꯟꯅꯁꯨ ꯃꯤ ꯍꯥꯠꯈ꯭ꯔꯗꯨꯗꯤ ꯅꯪꯅ ꯇꯧꯕ ꯉꯝꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ꯫ ꯋꯥꯜꯇꯔ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯈꯤꯗꯦ ꯍꯥꯏꯔꯝꯃꯤ꯫
ꯃꯊꯪꯒꯤꯁꯤꯡꯗ ꯃꯦꯔꯤ ꯑꯃꯗꯤ ꯃꯆꯦ ꯁ꯭ꯀꯥꯏꯂꯔ ꯁꯥꯎꯅꯈꯤꯕ ꯑꯗꯨꯒꯤ ꯁ꯭ꯀꯥꯏꯂꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯣꯜ ꯄꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦꯡ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯅꯪ ꯉꯁꯤ ꯗꯣꯛꯇꯔ ꯑꯦꯄꯣꯏꯟꯃꯦꯟ ꯂꯩꯕꯅꯤꯀꯣ ꯅꯍꯥꯛ ꯆꯠꯄ ꯀꯥꯎꯒꯅꯤꯀꯣ ꯁꯣꯏꯗꯅ ꯆꯠꯀꯗꯕꯅꯤ ꯉꯁꯤꯗꯤ ꯍꯥꯏꯔꯝꯃꯤ ꯃꯦꯔꯤꯁꯨ ꯍꯣꯏ ꯍꯣꯏ ꯆꯠꯀꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯦꯡꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯅ CCTV ꯐꯨꯇꯦꯖ ꯑꯃ ꯎꯠꯇꯨꯅ ꯌꯦꯡꯍꯜꯂꯤ ꯂꯥꯛꯂꯤꯕ CCTV ꯐꯨꯇꯦꯖ ꯑꯁꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯐꯨꯇꯦꯖꯅꯤ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔꯅ ꯃꯤꯊꯥꯏꯜ ꯑꯦꯃꯤꯟ ꯗ꯭ꯔꯝꯗꯣ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕꯒꯤ CCTV ꯐꯨꯇꯦꯖ ꯑꯣꯏꯔꯝꯃꯤ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔꯅ ꯗ꯭ꯔꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯗꯨꯅ ꯄꯨꯕꯗꯨ ꯎꯕꯗ ꯍꯦꯡꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ ꯒꯙꯥꯁꯥ ꯗ꯭ꯔꯝꯗꯣ ꯈꯣꯡꯅ ꯀꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯜꯍꯜꯂꯒ ꯄꯨꯕ ꯌꯥꯕꯅꯤꯅꯦ ꯑꯗꯨꯛ ꯋꯥꯅ ꯊꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯃꯨꯛꯁꯨ ꯍꯦꯡꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯍꯨꯔꯥꯟꯕꯅꯤ ꯑꯁꯤ ꯑꯃꯨꯛ ꯄꯪꯕ ꯍꯨꯔꯥꯟꯕꯁꯦ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯍꯦꯡꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕ ꯄꯣꯠ ꯑꯁꯦ ꯃꯤꯊꯥꯏꯜ ꯑꯦꯃꯤꯟꯅꯤ ꯃꯁꯤ ꯇꯥꯕꯗ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯤꯊꯥꯏꯜ ꯑꯦꯃꯤꯟ ꯍꯥꯏꯕꯁꯤꯗꯤ ꯊꯥꯏꯅꯉꯩ ꯃꯇꯝꯗ ꯃꯦꯠ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯀꯦꯃꯤꯀꯦꯜꯗꯣ ꯅꯠꯇ꯭ꯔꯥ ꯍꯦꯡꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯊꯥꯏꯅꯒꯤ ꯃꯤꯊꯥꯏꯜ ꯑꯦꯃꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯠ ꯁꯨꯡꯕ ꯍꯩꯕ ꯃꯤꯁꯤꯡꯗꯣ ꯀꯅꯥ ꯂꯩꯔꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗ ꯃꯤꯊꯥꯏꯜ ꯑꯦꯃꯤꯟ ꯁꯨꯡꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯣꯏ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯀꯅꯥꯅ ꯁꯨꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯁꯦ ꯁꯨꯗꯣ ꯐꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯦꯠ ꯁꯨꯡꯕ ꯌꯥꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗ ꯁꯨꯡꯅꯅꯕ ꯃꯤꯊꯥꯏꯜ ꯑꯦꯃꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯡꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯁꯦ ꯃꯗꯨꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯈꯣꯏꯅ ꯃꯤꯊꯥꯏꯜ ꯑꯦꯃꯤꯟ ꯗ꯭ꯔꯝꯁꯦ ꯍꯨꯔꯥꯜꯂꯤꯕꯁꯦ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯁꯣ ꯍꯥꯡꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯊꯔꯃꯥꯏꯠ ꯑꯃꯗꯤ ꯃꯤꯊꯥꯏꯜ ꯑꯦꯃꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯠ ꯁꯨꯡꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ CCTV ꯐꯨꯇꯦꯖ ꯑꯁꯤꯗ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯦ ꯃꯈꯣꯏ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯃꯁꯥꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯑꯣꯏꯅꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕ ꯑꯁꯦ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯌꯥꯝꯅ ꯍꯩ ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯋꯥꯠꯂꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯋꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯃꯣꯏ ꯍꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ ꯃꯦꯠ ꯁꯨꯡꯒꯗꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯏꯕꯥꯅꯤꯅ ꯍꯥꯟꯅ ꯐꯥꯁꯤꯀꯣ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯃꯤꯊꯥꯏꯜ ꯑꯦꯃꯤꯟꯁꯦ ꯑꯁꯤꯒ ꯌꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯅ ꯁꯨꯡꯒꯗꯧꯔꯤꯕ ꯃꯦꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯌꯥꯝꯒꯗꯧꯔꯤꯕꯅꯤ ꯃꯊꯪꯒꯤꯁꯤꯡꯗ ꯋꯥꯜꯇꯔ ꯃꯌꯨꯝꯗ ꯀꯥꯔ ꯊꯧꯗꯨꯅ ꯍꯜꯂꯛꯈꯤ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯀꯥꯔ ꯊꯧꯖꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯗꯨ ꯈꯨꯝꯒꯠꯂꯤ ꯑꯗꯨꯒ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅꯗꯒꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯀꯥꯔ ꯑꯃꯨꯕ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯈꯤ ꯋꯥꯜꯇꯔ ꯀꯥꯔ ꯃꯈꯣꯟ ꯇꯥꯕꯗ ꯀꯥꯔ ꯑꯗꯨꯗ ꯃꯃꯤꯠ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯋꯥꯜꯇꯔꯅ ꯌꯦꯡꯂꯛꯄ ꯑꯗꯨ ꯎꯕꯗ ꯀꯥꯔ ꯑꯗꯨꯁꯨ ꯇꯞꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯋꯥꯜꯇꯔ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯗꯤ ꯋꯥꯜꯇꯔ ꯂꯩꯔꯝꯗ꯭ꯔꯦ ꯁ꯭ꯀꯥꯏꯂꯔꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯋꯥꯜꯇꯔꯗꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯗ ꯂꯦꯞꯇꯨꯅ ꯃꯄꯥꯟꯗ ꯌꯦꯡ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁ꯭ꯀꯥꯏꯂꯔ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯍꯤꯡꯁꯤꯃ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕ꯭ꯔꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯍꯥꯛꯄꯨ ꯋꯥꯜꯇꯔꯅ ꯍꯥꯏ ꯑꯩꯁꯦ ꯄꯨꯛ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯄꯥꯟ ꯇꯣꯏꯅ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯃꯄꯥꯟ ꯇꯣꯏꯅ ꯊꯣꯛꯄꯗꯨꯗ ꯅꯍꯥꯛ ꯇꯨꯝꯕ ꯀꯥꯏꯔꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯑꯍꯤꯡꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯏꯆꯝ ꯆꯝꯖꯔꯝꯕ ꯋꯥꯜꯇꯔ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯊꯤꯕꯁꯦ ꯀꯌꯥꯗ ꯍꯩꯔꯕ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯇꯨꯀꯣꯅ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯖꯦꯁꯤꯅ ꯍꯪꯂꯛꯏ ꯂꯥꯛꯂꯤꯕꯗꯣ ꯇꯨꯀꯣꯅꯤ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯋꯥꯜꯇꯔꯅ ꯍꯪꯂꯛꯏ ꯅꯪ ꯑꯩꯒꯤ ꯃꯔꯝꯗ ꯃꯤ ꯑꯁꯤꯕꯨ ꯑꯣꯏꯔꯣ ꯑꯍꯤꯡꯕꯨ ꯑꯣꯏꯔో ꯑꯩꯒꯤ ꯃꯔꯝꯗ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯑꯝꯇꯗꯤ ꯍꯥꯏꯔꯛꯎ ꯖꯦꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯀꯅꯥꯝꯇꯗ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯗꯦꯅꯦ ꯋꯥꯜꯇꯔ ꯑꯗꯣ ꯇꯨꯀꯣꯅ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯁꯦ ꯇꯨꯀꯣꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏ ꯊꯥꯗꯣꯛꯇꯨꯅ ꯏꯕꯥꯅꯤꯕꯨ ꯁꯦꯟꯅꯍꯜꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯖꯦꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯉꯛꯂꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯝꯃꯤ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯨꯀꯣꯅ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯊꯤꯔꯤꯕꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯇꯨꯀꯣꯅ ꯏꯕꯥꯅꯤꯗ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯍꯥꯛ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯇꯨꯀꯣꯅ ꯀꯔꯤꯒꯨꯝꯕ ꯍꯦꯡꯁꯦ ꯑꯩꯒ ꯃꯔꯤ ꯃꯇꯥꯅꯤ ꯑꯃꯗꯤ ꯍꯦꯡꯁꯦ ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯕꯨ ꯀꯝꯗꯧꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯖꯦꯁꯤꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯅꯣꯡꯃꯩꯗ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨ 5 ꯌꯥꯎꯏ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯁꯤ ꯑꯩꯍꯥꯛ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯍꯩꯔꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯅꯣꯡꯃꯩ ꯑꯃ ꯂꯩꯔꯁꯤ ꯃꯔꯝꯗꯤ ꯅꯣꯡꯃꯩ 2 ꯁꯨꯔꯕꯗꯤ ꯏꯕꯥꯅꯤꯅ ꯇꯨꯀꯣ ꯍꯥꯠꯄ ꯃꯇꯝꯗ ꯏꯕꯥꯅꯤꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯣꯛꯂꯛꯅꯕꯒꯤ ꯆꯥꯟꯁꯁꯦ ꯏꯕꯥꯅꯤꯃꯛ ꯅꯣꯡꯃꯩ ꯑꯃꯃꯝ ꯄꯥꯏꯔꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯟꯁ ꯋꯥꯡꯒꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯄ꯭ꯂꯥꯟ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯂꯩ ꯖꯦꯁꯤ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯕꯅꯤ ꯖꯦꯁꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯀꯟꯖꯅꯕ ꯅꯣꯡꯃꯩ ꯐꯥꯎꯕ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯃꯐꯝꯗ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯍꯥꯏꯔꯛꯄꯗ ꯖꯦꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯍꯥꯛꯀꯤ ꯄ꯭ꯂꯥꯟꯗꯨ ꯍꯥꯏꯔꯛꯂꯣ ꯀꯔꯤꯅꯣ ꯇꯥꯔꯁꯤ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯃꯆꯥ ꯑꯃꯗ ꯌꯥꯎꯔꯤꯕ ꯍꯋꯥꯏ ꯃꯔꯨꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯋꯥꯜꯇꯔꯅ ꯍꯥꯏ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯍꯋꯥꯏ ꯃꯔꯨ ꯅꯠꯇꯦ ꯃꯁꯤ ꯀꯦꯁꯇꯔ ꯕꯤꯟꯁꯅꯤ
ꯖꯦꯁꯤꯅ ꯍꯥꯏ ꯍꯋꯥꯏ ꯃꯔꯨ ꯑꯗꯨꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯋꯥꯜꯇꯔꯅ ꯍꯥꯏ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯍꯋꯥꯏ ꯃꯔꯨ ꯅꯠꯇꯦ, ꯃꯁꯤꯗꯒꯤ ꯔꯥꯏꯁꯤꯟ ꯀꯧꯕ ꯍꯨ ꯑꯃ ꯁꯦꯝꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯍꯨ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯨꯅꯤ, ꯗꯣꯁ ꯈꯤꯇꯪ ꯍꯥꯞꯄꯗ ꯃꯤ ꯑꯗꯨ ꯑꯗꯨꯝ ꯁꯤꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤ ꯑꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯣꯇꯣꯞꯁꯤ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗ ꯍꯨ ꯆꯥꯗꯨꯅ ꯁꯤꯈꯤ ꯍꯥꯏꯕꯁꯦ ꯔꯤꯖꯜꯇ ꯀꯩꯝꯇ ꯐꯪꯂꯣꯏ꯫ ꯖꯦꯁꯤꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩ ꯋꯥꯅꯣꯅꯦ ꯍꯋꯥꯏ ꯃꯔꯨꯗꯒꯤꯕꯨ ꯍꯨ ꯁꯨꯡꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, 1970ꯒꯤ ꯃꯇꯝꯗ ꯔꯥꯏꯁꯤꯟ ꯍꯥꯏꯔꯤꯕ ꯍꯨ ꯑꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ, ꯑꯗꯨꯗꯨꯒ ꯄꯥꯎꯃꯤꯁꯤꯡ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯍꯥꯠꯄꯗ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ KGB ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯀꯥꯡꯕꯨ ꯑꯗꯨꯅ ꯀꯦꯁꯇꯔ ꯕꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯏꯁꯤꯟ ꯁꯦꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯁꯥꯇꯤꯟ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯍꯨ ꯑꯗꯨꯕꯨ ꯇꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤ ꯑꯗꯨꯗ ꯁꯣꯏꯕ ꯁꯥꯗꯨꯅ ꯁꯥꯇꯤꯟ ꯃꯇꯣꯟ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯁꯥꯇꯤꯟ ꯃꯇꯣꯟꯗ ꯄꯛꯄ ꯍꯨ ꯈꯤꯇꯪ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯇꯨꯀꯣꯗ ꯃꯇꯧ ꯀꯔꯝꯅ ꯍꯨ ꯑꯁꯤ ꯄꯤꯖꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯣ꯫ ꯋꯥꯜꯇꯔꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯉꯛꯄꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯕ ꯖꯦꯁꯤꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯒꯤ ꯃꯌꯨꯝꯗ ꯍꯦꯡꯅ ꯁ꯭ꯀꯥꯏꯂꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯡꯅ ꯍꯥꯏꯔꯛꯏ, ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ, ꯑꯩ ꯏꯃꯨꯡꯗ ꯆꯪꯂꯛꯀꯦ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏ, ꯃꯦꯔꯤꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯦꯔꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯛꯂꯤꯕ꯭ꯔꯥ? ꯍꯦꯡꯅ ꯍꯥꯏꯔꯛꯏ, ꯃꯦꯔꯤꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤ ꯍꯥꯏꯕꯁꯦ ꯃꯦꯔꯤꯅꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯀꯨꯏꯔꯦ ꯃꯦꯔꯤꯅ ꯏꯁꯥꯎ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ, ꯋꯥ ꯑꯃꯠꯇ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗꯦ, ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯅ ꯇꯥꯗꯦ, ꯋꯥꯔꯤ ꯁꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯅꯪ ꯑꯃꯗꯤ ꯃꯦꯔꯤꯅ ꯈꯣꯏꯅꯤ ꯁꯥꯎꯅꯔꯤꯕꯗꯣ ꯃꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯑꯩ ꯋꯥ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁ꯭ꯀꯥꯏꯂꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯦꯔꯤꯁꯦ ꯍꯨꯔꯥꯟꯕꯤꯅꯤ, ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯄꯤꯔꯛꯄ ꯒꯤꯐꯇꯣ ꯗꯨꯀꯥꯟꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯩꯁꯨ ꯖꯦꯜꯗ ꯂꯩꯒꯦ ꯇꯧꯔꯝꯂꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯔꯤꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯍꯦꯡꯅ ꯃꯈꯥ ꯇꯥꯔꯛꯏ, ꯒꯤꯐꯇꯣ ꯅꯪꯅ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯒꯤꯐꯇꯣ ꯄꯤꯔꯨꯅꯨ ꯍꯥꯏꯅ ꯊꯤꯡꯂꯝꯒꯗꯕꯅꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯣꯏꯔꯦ꯫ ꯍꯦꯡꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯕꯁꯦ ꯃꯁꯤꯒꯤ ꯍꯩꯅꯕꯤ ꯂꯩꯔꯦ, ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯃꯁꯤꯒꯤ ꯍꯩꯅꯕꯤ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯊꯦꯔꯥꯄꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯦꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯐꯅꯕ ꯃꯦꯔꯤꯗ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯄꯨꯟꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ, ꯃꯦꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ ꯃꯦꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯦ ꯍꯥꯏꯕ? ꯆꯍꯤ 90 ꯁꯨꯗꯧꯔꯕꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟꯁꯨ ꯇꯧꯔꯨꯗꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯃ ꯎꯅꯒꯗꯧꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯦ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ, ꯅꯨꯡꯊꯤꯟ ꯈꯨꯗꯤꯡꯒꯤ ꯊꯤꯐꯝ ꯈꯪꯗꯗꯨꯅ ꯃꯐꯝ ꯈꯪꯗꯦ ꯀꯣꯏꯃꯥꯡ ꯃꯥꯡꯂꯤꯕ꯫ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯗꯨ ꯃꯉꯥꯏ, ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯩ, ꯃꯐꯝ ꯈꯪꯗꯦ, ꯀꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯩ ꯊꯤꯐꯝ ꯂꯥꯛꯐꯝ ꯑꯝꯇ ꯈꯪꯗꯦ꯫ ꯌꯨꯝꯁꯤꯁꯨ ꯃꯆꯤ ꯍꯣꯔꯕꯅꯤ, ꯅꯣꯡ ꯌꯨꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯦꯡꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯤꯡ ꯑꯗꯣ ꯄꯩꯁꯥ ꯗ꯭ꯌꯨ ꯆꯠꯂꯕꯅꯤ꯫ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕꯗ ꯂꯝꯍꯦꯟꯕꯤ ꯏꯅꯥꯎꯅꯨꯄꯤ ꯃꯦꯔꯤ ꯑꯗꯨꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯈꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯁ꯭ꯀꯥꯏꯂꯔꯅ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯍꯦꯡꯒꯤ ꯃꯐꯝꯗ ꯋꯥꯀꯠꯇꯨꯅ ꯌꯥꯝꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯍꯦꯡꯁꯨ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ, ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯣꯡ ꯌꯨꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯣ, ꯄꯥꯏꯞ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯀꯥꯏꯗꯅꯣ, ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯇꯧꯕꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯡꯅ ꯁ꯭ꯀꯥꯏꯂꯔꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯀꯦꯁꯇꯔ ꯕꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯏꯁꯤꯟ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯍꯩꯊꯣꯏꯔꯕ ꯋꯥꯜꯇꯔꯒꯤ ꯃꯈꯥꯗ ꯖꯦꯁꯤꯁꯨ ꯔꯥꯏꯁꯤꯟ ꯁꯥꯕ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯗꯨꯅ ꯔꯥꯏꯁꯤꯟ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯦꯠ ꯃꯇꯨꯝ ꯈꯔꯗ ꯔꯥꯏꯁꯤꯟꯗꯣ ꯆꯥꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯔꯥꯏꯁꯤꯟ ꯇꯩꯔꯕ ꯃꯦꯠꯁꯤꯡꯗꯣ ꯆꯦꯔꯪ ꯑꯇꯣꯞꯄ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯍꯥꯏꯅꯩ, ꯃꯈꯣꯏ ꯑꯅꯤꯅ ꯀꯝꯗꯧꯅ ꯇꯨꯀꯣꯗ ꯍꯨꯁꯦ ꯄꯤꯖꯒꯗꯧꯔꯤꯕꯅꯣ? ꯋꯥꯜꯇꯔꯅ ꯍꯥꯏ, ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯗ꯭ꯔꯒꯁꯦ ꯌꯣꯟꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯁꯤ, ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯕꯝ ꯊꯣꯛꯄ KG 2ꯗꯨ ꯄꯤꯔꯁꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯥꯏꯁꯤꯟ ꯇꯩꯕ ꯗ꯭ꯔꯒꯁꯦ ꯑꯅꯧꯕ ꯁꯨꯡꯕ ꯃꯦꯠꯅꯤ, ꯃꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯦꯁ ꯇꯧꯍꯜꯂꯁꯤ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯖꯦꯁꯤꯅ ꯍꯥꯏ, ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝꯗꯤ ꯐꯖꯔꯦ, ꯑꯗꯨꯗ ꯇꯨꯀꯣꯅ ꯅꯣꯏꯅ ꯑꯅꯧꯕ ꯁꯨꯡꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯅꯧꯔꯤꯕꯅꯣ, ꯃꯁꯤꯗ ꯀꯩꯀꯩ ꯀꯥꯟꯅꯕ ꯐꯪꯒꯦ, ꯑꯩꯈꯣꯏꯗ ꯀꯔꯕꯥꯔ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯋꯥꯜꯇꯔꯅ ꯍꯥꯏ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯃꯄꯨꯡꯉꯥꯏꯗ ꯍꯥꯏꯖꯜꯂꯒ ꯂꯣꯏꯔꯦ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯍꯟꯗꯛꯀꯤ ꯗ꯭ꯔꯒ ꯑꯁꯤꯗꯤ ꯃꯁꯤꯕꯨ ꯍꯦꯛ ꯁꯤꯖꯤꯟꯅꯔꯨꯔꯕꯗꯤ ꯗ꯭ꯔꯒꯇꯣ ꯑꯗꯨꯝ ꯂꯥꯏꯆꯨꯗꯨꯅ ꯂꯩꯔꯗꯝꯅꯤ, ꯁꯣꯏꯗꯅ ꯑꯦꯗꯤꯛ ꯑꯣꯏꯔꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯗ꯭ꯔꯒ ꯑꯅꯧꯕꯁꯤꯗꯤ ꯈꯤꯇꯪꯕꯨ ꯍꯦꯛ ꯆꯥꯔꯕ ꯑꯗꯨꯝ ꯄꯥꯜꯂꯕꯅꯤ, ꯃꯁꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯀꯣꯅ ꯔꯥꯏꯁꯤꯟ ꯌꯥꯎꯕ ꯃꯦꯠꯁꯦ ꯍꯦꯛ ꯇꯦꯁ ꯇꯧꯔꯨꯔꯕꯗꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏꯗꯅ ꯅꯨꯃꯤꯠ 2-3ꯒꯤ ꯃꯅꯨꯡꯗ ꯁꯤꯔꯒꯅꯤ꯫ ꯃꯤꯁꯤ ꯑꯗꯨꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ, ꯍꯥꯔꯠ ꯑꯦꯇꯦꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯃꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯨ ꯆꯥꯗꯨꯅ ꯁꯤ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯂꯣꯏ, ꯑꯗꯨꯒ ꯀꯅꯥꯝꯇꯅꯁꯨ ꯆꯤꯡꯅꯔꯣꯏ꯫
mahaka leiminaribasing adunasu khangloi maram aduna tuko sirabasu ibani di kasu chenaroi jesina hai ibani chi tuko na hana hat khrabadi kamdauni tanja sida Walter da call malaki laliba call do henkini Walter na call pakhalubada heng na hai Walter na hagum da leibra Walter su ay yum da leite khumlami heng na hai karigino hojik phaba suk thenglaba matam sida na hakada da leiribano Walter kem da khumlamde heng na makha tara ay ngasai no jalak lambani Skylar ga wari sanage haiduna Walter Skylar amadi Mary makhoi ni shona budo madu khara phagadra haiduna aina makhoi ni bu themge haiduna chalubani adubu nupi masel khanabada yawruba aise yamna lanbo erame aina hena problem do chakthok halabra khangde Walter na hai adugi ti kachu khalun se makhoi masel adum sawba phajaki ni machin manaw ni kachu tawroi hengna call torak liba du crime mafam dagini hengna kenoma yengune yamno ningbam leire ai photo ma tharake haiduna photo ma tharake Walter na photo do hangdok tu ninglami Walter amadi Jesse photo du urubada mami mana chap yungduna laikre hengna tharak liba photo du tuko ga chaminaba ganjo gi asi bhakchang ni ganjo gi asi bhakchang ado car thambam mafam aduda car mafam longkhatna riba aduda car amada ngasinduna siduna lairiba do urami madu ubada makhoi ani mi hun thahun suramde makhoi ani gi sumatam yorokle khanduna yamna matha sarami tukona mi hatpada chenaba ahingba witness se Walter amadi Jesse khakta ngaire Walter amasung Jesse masi matungda tukona kana hat ka dawri habse Walter amasung Jesse makhoi ani hainadrabasu khangnare mathangi sinda Jesse na rusinduna thamleba nongmaya do Walter na chelak tuna lokthoi adu harai ai nongmaya se purage Jesse na tanaduna hai nongmaya do piramo ai gini nongmaya do ai darkar oi Walter na hai tukona ganjo halibase asigi mathangda kana hat ka dege habado ibani tarabani maram aduna nahak mafam ase thadoktu yamna lapna chen kharo tuko madi mahaki gengna thiba phangno do famda aduga aidi nomoi se poduna chalage aigidi imung manung aigi nupi angang lehori aina ngak senda ba yaroi makhoibu masi haramnaga Walter hathu atu jumdagi tholakhi aduga mahaki kardo yamna thuna thaudu mayum tamna lakhi Jesse chuma na drug yomdagi phanglakpa paisa sing ado lokthokuna mahakchu chen khinaba sem sab hokre Walter na mimda changlakpa matamda ipa pakhana Skylar bu korami amadi macha Walter Junior bu kawi adubu kanamta khumlamde imung adu chik tuna lerami Walter nomoi lokthokuna imung da leiriba ka singdu changduna kana leiriba ge haiduna tuminna thiduna lerami Skylar di bathroom da bathtub amada iu lujaduna matomda lerami Walter na changlakpa matamda angang di kadai chakhre haina hanglai Skylar na khumlai mahakti chak chana balai haiduna chatkhibani Walter khara nena tarami madugi mtungda mahakti dum tumina chatkhare mahakna chatkhrabasu Skylar di Walter chakhre habse khanglamde aduna naha kadai da chalubage haiduna hanglami Walter na kemta khumlaktrabuda Skylar na Walter bu korami Walter wari sanagi silakho Walter di asomda khumlamdana adum chatkhare aduga mahaksu mahaki drug yomdagi phanglakku paisa sing ado lokthokuna chena naba sem saba hokre adubu paisa sing ado makhutta paibadi ngamlamdre asomda su Skylar na mahak sum koksalakpaduda paisa sing ado lotraba yadaduna mahaki machagi demak leiriba diaper sing adugi box ama sagaiduna box adugi manungda paisa sing ado haplami amadi nomayadu box adu hapchalami mathangi sinda crime scene mafumda leiriba hengna harai siriba nupa se ai masakhangi maha asidi sono suba maching marai naidaba tuko salamangka gi matung inaba nupa duni hengna ai crime scene se amta yenge haduna ganjo gi asi bakchang manakta changsinduna karamna siriba misino haduna yenglami aduga harai ganjo hariba asidi siba kuidriba mali mahakti manam kemta chende aduga mahaki masadagi tholiba mayam se kadadagi tholaklibano habdudi khangdre masada nomai panbagi mafamsu amtadi ude police amana harai forensic ki nupa duda nah photo kapal werabadi asi bakchang ase lemaida amta chumna thamse masi matungda nakanda leramba police khara changduna asi bakchang adubu lokthokke tawi adubu asi bakchang ado chaptuna lerami lokthopangam lamde police ani aduna ganjo gi asi bakchang ado yamna kanna chingtholubada ganjo gi mkhut kel hore aduga ganjo gi asi bakchang ado lemaida tarakle ganjo gi mkhut adudi gari longkhatna riba to da chaptuna le hore hengna harai mase khwadi pangba criminal ni car makhada leriba asi bakchang ase lochinna bhona bada car da mkhut chaptuna siribani yengune tawrise car mayam asna nan tharakpadagi mahaksi mkhut lengba ngamdaduna leribani aduga car nan tharakpagi force aduna makhutse tattuna thokpa hemenmedagi siribani asomdana Walter amadi Skylar wari sanarami Skylar na hai nang engonda kariguma wam ta haining dabra Walter na hai ai wari chekrai degi hawada bano khangdre tanja sida Walter da call amalaki
वाल्टर कॉल अदु पाइरमदे महाक्ति तसेंग स्काइलर द वारी पुनमक लियगे खल्लबगुम वारी लीनब सेम सादुन लेरमी अदुबु तंजा सिमुक्तदा वाल्टर के मयु ममांग दा गाड़ी म खामकपगी ममी तारमी अदुगा गाड़ी ने लाइट थांजलकपगी थोंनाउदो उरमी वाल्टर न थोक्तुना येंगलोबदा जेसी की कार ओरमी वाल्टर इपा पाखना जेसी की मानक चंगलाई अदु हारे नाहक मफम सुदा केदोब लाक्लिबनो हाइदुन हाइरमी जेसी दि केमता खुमदे ममिना चप युंगदुना फमदुना तुमिन्ना लेरमी कार मनिंगी सिटगी तुकोन तमना हौगलाई अदुगा नमय एम तौदुना हाइरई वाल्टर नंगसु कार मनुंगदा चंगलकलो तुकोन नमय उतुना अमुकसु किहालाई वाल्टर चंगनिंगदा कार मनुंगदा चंगखि मसिगी मतुंगदा तुकोना गाड़ी थौरो हाइदुन हाइरमी वाल्टर अरोइबा विदाय अमगुम महाकी मयमदा अमुतंग मिरेंग हन्ना येंगलमी अदुगा अदुम गाड़ी थौदुना चटख्रे मथंगी एपिसोड वाल्टर अमदी जेसी तुकोगी मफमदे करमना नाटोकदौरी हाबदु तामिनसी अदुगा तुकोगी ममिंगदा यावरिबा तुको सालामांका हारिबा कांगलुप असे कायमुक यामना साथिबा कांगलुपनो अमदी कायमुक यामना तौबा ngambage हाबदु मथंगी एपिसोड अमु तामिनसी अखोगी एपिसोड असि मतंग असि लोसिनजरी अखोगी एपिसोड असि कमदौगी हाबदु अखोयदा सुंसोय सोदन खंगनबिराउ सुंसोय सोदना लाइक सब्सक्राइब अमदी कमेंट तबिरमु लोइबा फाव ताबिबगी दमकता अमका न थागचरी।